Impact News na chayol khudingi oina sandok chaba program Impact Health Link for a Healthy Manipur hariba program asibu miyeng tabiriba mayambu Joyshree Usham na ahanba maktada taram nokchari ngasigi Health Link gi episode sida akoina pujarakli ba topic asi common ENT problems in winter haibadi ear, nose and throat ahum sigi mari leina ba khudong thiningai ba khudong chada ba mayam Ningtam Thada, Tangnaba, problem Mayam Singsigi Matangdani, Hiramasida, Takpi Tambina Magda, Impact News Ki Studio, the Lengshin Duna Lady, Dr. Dhaneshwor Naorem, Consultant ENT Surgeon, ENT, MS ENT, Shija ENT Hospital Dagi, Dr. Butaram Nokjari. Thank you. Dr. Ningtam Tagi Matamda, Yam Toina Kamanoina, Kunatanabasi, Lok Tumba, common cold, Hibasiniadu, Lena Sigi Matang, the my causes, the symptoms, Mayam Zekrasuka, and Dr. Natambi. Funny Isaac. Winter season, the quite common or is a common cold, Akoina flu and Zukanaba. Magi causes Hiragadi, Akogi viral oigali, most of the time cause a viral oigali, Aduga sometimes. Viral infection tawrakana mangwanda akoigi symptoms oina natwan phunba nap mahi chenba ko even akoigi khanau nungaitaba naba khar kangba adagi even khonjen power change lakpa phunjang gidana nakong lumtharakpa even angang jingda nakong da yam naba mostly nungdang tumthagra matungda angang nakong nai kaina hairakpa lok thungbagi moiji spectrum amane pulap adum chaminaba virus infection ni akhoi gi haksang da matam khara virus na lairam gani 1 week kumba aduna hafta amagum bada phabam thoi tawadabu virus ki infection lairing edadi akhoi gi immune system ji khara sondai adugi chance lawraga mapan dagi atopa bacteria na natraga fungus na infect toxin gitana common cold oiramba viral oiramba se sidagi lok thungba haidana sang na lok thoktana akhoi gi yellow machu gi lok ka thog anangba lok ka ji sitokpada yawpada adumana bacterial infection toxin gi basu yawi but flu haidana koina lok thungba common cold hainarise sidi virus na tohali most of the time 5-6 days 7 days numit tare ni hafta amagum basi narama matungda mathanda self recovery hidak chadrasu mathanda self recovery laksai tawbadabu koina symptomatic oina lok khubadugi nungaitaba fever yaropadugi nungaitaba khanau nungaitaba khanau nabadugi oinaba anaba namdana ba hidak symptoms ki oina hidak chanai virus hatpagi hidak koi ki antiviral di kasu thoina thana de yamna harmless oiba potni inconvenient oiba ai gi daily life ta disturbance pi bado aduna khwaidai chawba magi complication ni haiba yai thoina kasu akai ba thokpo oide most of the time adum mathanda self resolve togali but akhoina care logadabasi common cold natraga flu da conditions khara lairi ada kitang complication thokpa yaba for example extreme ages angang yamna piba angang sahi fadriba angang da natraga na 80 years ki mathak lakba koi ki elder population sita masagi hanadagi anaba leiba for example COPD haidana koi ki maikhu senaruba lungs ki anaba leijaba heart ki anaba leijaba kidney failure leiba sigumba comorbid hanadagi naraga leiba mi singdadi flu nar ko sida common cold toxilak ko sida magi anaba du complicate orektana kitang akoina even admission tawba natragana ICU da leiba fau yaudabati natte but this is not common yamna common natte adu so icham chamna di kano se common cold se nagal le tu viral hafta mane in fact yamna fajaba question ni nagali si kari gino nagali change saropadagi oibza winter laku matam sida akogi flu yama tawrise masai gi flu gi virus se masi change tawi chahi khudingi natraga ju chahi ani hum da mai gi cycle lam leijeba virus ki components ki change tawi ahan ba muk na gi baje sina ai gi bodies na immune system develop tawrane ba mathang changbang amdana ba but unfortunately after few years chahi khara leire matung dadi changa i ba flu gi virus ma masamak change tawra change ba auna ai gi body da all together amuk hana new anauba mahik amo ina changa kadoine ba aduna flu je ai amuk na agre pharani haiba yade magi vaccination tawraga ju flu gi vaccinations tawi india di thoina tawna de western countries tawnai chahi khudingi natragana biannually chahi ani khudingi injection sima kapa darka tai virus masamak change tawraga changak panina aina hana develop tawjariba aigi vaccination tawraga kanariba immune system se sina prevent tawbangam de that's why maram aduna nagalli la iba mahik tu change tawraga lakpane ingonda nang adum thokpa chahi khudingi nang adum thokpa ona
ingselakko matamda common flu yam commonly adum society da ko thengnaris adu doctor na ju panbigre ko haziki viral flu sidi masa mathanda dum phajarakani after 1 week or so adu phata targa di bacterial infection me am la kan de antibiotic kum zum thak to ne in fact aduni aina haining se karigumba 1 week 10 days ta phavangam dragadi akoina masi virus khatang oiram maroi aina viral infection tawringai da agi nemdhagiba immune system dugi maram oiraga mapandagi vectorial natragana fungal gumba infection ama yauramani haidana adugi treatment tongana infection ama bacteria gi infection gumna antibiotic thadana adugi treatment chathabam thoi adu kari adu prevent tawnaba haidi adugi bacteria adugi infection yaudringai mamang dane kari precautions lawraga home remedies myam tawraga pura phangadage yamna relevant oiba haidi icham chamba layman amana yumda tawjaba yaba yamna important question ni akhoi gi yari makhai temperature ingjalak pase ingjalak pase da koina adugi chap chaba phizon selhoba haibadi angang sing da budi hoi mayamna khangni kitang tough way akoina sechambi da kasu moina dum lakthokna sana ba khona ba tawi but as far as possible warm clothes selhoba winter haigi cold kaino se aing basina aigi body da por iba change se direct poraktana ba khara da wais aigi firon sing nga thoktana ba ko sisi mayam important way adagi yamna crowded place oiba thong thong loi lonjan ba mi tara kun tin ba jaga angang gi da hairagana classroom da oraga ju loi lonjan bi ba angang yankhai ni phu leiba chama leiba sida sigumba yum da oraga ju mayam mai tikpada mayam loi punna phamina raga thong thong loi lonjan ba crowded oiba aduga humid oiba mapandagi mapanga environment se akoina phauna handraba close space da leiba sigumba si amadagi amada infection tawgali adagi akoina yum da season na ba firon towels hairo khudai bu hairo sidagi ju pairamba mi ana win pairamba gadi atop mida transmit tawbu yawi akoi droplets da virus se tholak panina transmit tawbu yawi akoi lawbu ya ba instead haibu sigi mayam ji prevent tawi ba warm water senaba ising yam marang kaina thakpa haksang da flu bu eraso mabu eraso any viral infection se magi elimination thokiba the system dagi masi ising phajna thagadi aigi ising chatpasida yam thuna thoeba chinjak tadi kari chinjak ta thoina flu ga mai lene ba chinjak leite yamna akhoi gi cold loiba ising aing bek takchen ba ice cream chasan ba sigumba khanau da nungai oi da ba aing ba pocha ba natana di sima thingu haiba kaisu leite yamna chabu confusion ma lei angang ga lok thung aga di haira pija ga nu haiba jima yamna toina koi thengna jai clinics ta ju patient party sing na magi parents na haibiram bada sengna di fruit sing je ai stop tawning de chagadabani haibadi aina haira dagi phangiba kanaba machi oi pot sing je vitamins nutrients moise akoina pura laptop wiragadi phatte aduna yam hena mangbe heli champra ma charga I khanau nungai tabdi yai but adudagi aina phanghoriba nutrient myam je thawoina ai encourage tawningi hoi henjan na chabadi phatte but nongmagi chafam thokpa haira kharadi chaga dawbani pura kakpiroi dawbani dasi myam home remedies myam tawraba matung da su na baje sum phatre har je du karam kana doctor da chat hoi in fact akoina common cold lakpasidi yam kana panic tawbiga nu heta ki dawu nate ingona kaino manare haidna ko mostly fever gi khanau na bagi kopagi simple symptomatic treatment charaga phabam thoi 5 6 days 7 days ta karigumba common cold gi symptoms sing je akoina more than 3 weeks numit kun ma thoini dagi hena leira aba adu ita ga definitely doctor ma de yeng thokpiraga atai kari lege habadu yeng hom thoen thal the doctor na ju pan bikre hojiki common cold lok thung basida khanau na bu su yawe haire adu khoina sore throat haine ju khangnari ba khanau na bu je asigi symptoms the asigi causes singi matang da ju khra thambiyo doctor basically sore throat ki many reasons lebe yai but akhoi ngasi gi topic hai ta de winter da koi winter season da toina toiba sore throat se khanau na ba kang ba tinno pa nungai ta ba ko adagi kainoma panjalaga leyo man ba sit aing ba honjan ba da kang ba damaina adugumna khanau khar khar kang ba natraga na aham akoi khodem ning ba kainoma pallaga leba ko irritating oi ba dry cough lok ti yaw da with kang khu oina sum irritation le kan tawning ba se masi gi cause is quite common the viral cause ni akoi viral pharyngitis haiba laryngitis haiba moise oigali aduga mamang da ina panjagi duga chap manana hakchang changai virus se mana hafta ama tarai leram gani aduga mathanda muk magi life cycle ji loichalaga thoki ga doini adna ai khanau nungai tabse matam da symptoms tugi oina treat tawbiba nungai tabugi oina khanau yamna kange ising hena thapiba adagi fever yaure na tragana na ba hore adugi na symptom treatment tawiba thawoina antibiotic
hek khanau naba hobaga antibiotic haujan base yamna toina thengnai patient jingda but masi encourage tawbiroi dobani viral ni aina vectorial gi antibiotic charga viral fadawba natte mostly mathanda chakhi ga dobani lairi matamda ingon thokpa inconvenience to adu dangi namdha janaba hidak chaga do khangwata bani adu khara khangwata bani ai isai care lawjagani masai gi isingya mathakpa firon matik chana setpa khotpa ina hajagirba to adagi symptoms oina treat tawbi ga dobani sore throat ta sometimes bacterial natragana fungal yauraba masai ina hajaba to hapta amada fabam thoi tara ina fabam thoi ada fatra dana jara 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 aggravate toksilaba sum naba henjilaba chaba thakpa yasalaktraba chronic oisilaba khanau ga he katho ubadang action ngang naga tonsil ga choktok tana hek leramaba sigumba lairagadi definitely doctor amagi help lawgadawbani yenghangadawbani chapchaba matik chaba hidak chagadawbani aduga hajiki chronic hajagi bado viral infection amana icham chamna pharyngitis ama hogi matamda kaidawbagi chronic oirai no haibasi certainly reason ama lebam thoe oral hygiene phatabai oidoi jalas multiple reasons lay kaimta lita mi amada viral infection pharyngitis tawu matamda hapta amna fam thoi tarani fam thoi phatta taragadi definitely akoina kari maramgi phatri bano haibasi thidofam thoi ma phatte antibiotic pijaro haibasi amna wrong concept ne possible reasons ta hairagadi magi natongi allergy leramba yai adudagi lok tuna khanawa tasalaga akogi post nasal drip haidana lok tap 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 khanawa sum tara leramina aduna infection tawsanba natragana magi local side of infection am leramba yari ya khongda nungai taba ko adagi naidu tam tamna chendhaba masagi natragana kuina sanga tonsil sum naraga leko mi oramba yai natragana certain patient khara dadi gastric leiba haibadi reflux pharyngitis haidana khoina chakhaudagi acid se yamna sunga kanda acid na kakhala khanau chak thokba khanau chak thobnina aina chariba thaiba honjalliba nungsit mayam moidi loinamak mai yawba ngataneba aigi isagi immune system duna ngak thokchara kanda ai nadanaba ai jimana prevent tawbirini chak thokki taragadi ngasai magi local immune system do disturb oireba on adui condition du di mahik changakani hojik mahik change bacterial pharyngitis tawre kanna yam nare antibiotic thare mahik to sirani manawa faneba but definitely aina kaidobagi chronic on grino gastric nara allergy nara yari yakhong infection leibnara examples ni ko kari mo khona khangtok pida taragadi after some time tha matungda amu horkaneba avna again and again antibiotic care chaduino adu sapudi patient amana lakuma tamda amana narakuma tamda si causes me amdi thidopiraga adu appropriate treatment tawragadi cure oibudungam adu hojiki sigi magi chronic stage ta mai lakpa je mai real root cause se thidokpa haisdi adugi kari kari test logadagi definitely akoina khanau si makhaga akoigi stomach ka samnai khanau si da yauri bisi akoigi pura dental problems oina yagi gums ki yaure ko then tonsil hai pot ma yauri then mathak tagi natonga samnabrina dripping tawi akoigi lok tasan ba khosan ban nai chen thaba tawi so test ma yama definitely aina nasal status ma yeng batare natong condition ma yeng ham thoe sinus condition ma yeng ham thoe yagi yari yakhong ki condition yeng ham thoe chakhau ge ma test hom thoe even aigi wind pipe tu aigi lungs ka samnabrina lok si lungs ta infection ma leisam badagi tholak pa lok tu na khanau dam tainer leibisu yaweba so basically aigi chest condition yeng ham thoe aduna patient wala kum matamda magi chronic oiraiba reason ji karino haiba koina reason ahum mari commonly thengnaiba ahum mari se si thidokom thoi apart from that adugi mapanda hairaga di khara rare di oiba aigi general immune system isagi immune system for example HIV AIDS na mi imda haibiro magi di thoidokna lungs ki gums ki haiba letre magi immune system as a whole loina low oiramina mangonda di infection di yam line toxilani aduna adugumba systemic cause lebra yamna kuina akoi immune namdana hidak cha giba lebra magi blood cells ki problem lebra kidney failure lebra haidana systemic cause tagi aigi immune system da effect tawraga khanau da infection tohanbra haibasma thiba aduga surrounding e local causes ki test tawiba simak adu doctor na haibi kiba test me amji am yame adu isam chamba keno prajamana keno magi khanau nare sore throat nare khar clogging oire doctor da test taw bachat pazida mayam do test taw targadi magi cost effective paisa yam changba yai ko adu doctor na haipet yeng boda dum khangwa ngambra magi je basically aduni akoina dictum amalai akoi medical line da haina amalai test tawraga laina thiganu haidana clinical examination ahan ba yeng basida akoina suspect tawdo sigi patient jidi somewhat magi sinus nabagi chingni
sinus tagi lok taba soidna oiram gani mangona finding ama leibado adu ina pursue tawgadawne Okay. it's not like patient je lae ko si naramba ya mai sinus te ju city ma to hallo magi lungs x-ray ka phallo chakhau gi endoscopy tawro that is totally wrong aina yengba matam da ingon chingna bado magi atai kemta leitre chakhau gi leba mali adu chakhau da focus tawbiraga test tu adu makhak tawbiyo ba je expert doctor na dum khangani ba didi ahan bagi exam patient ji yengba matam da aina test kai karamba test darka ta gani habase si agi clinical examination dagi phangiba finding duna detect tawdamni it should not be patient je la ai test loi tawrasi haba si concept se ai encourage tawning de lanju lale Doctor wari si am nungari do matang aswai da break am talawjage ko matang aswai break am talawjage break ki matung da kano siki ENT ki problem mayam se amuka hanan discuss tawjage break ki matung da amuka hanan taram nokchari Doctor break ki mamang da khoina sore throat khanau gi nabai matang da khana nei na khre ko adu hojiki tonsil harba si ju khanau ga mari leina bani na tonsil je kari no mai symptoms je kari no kari na thogan banu ha bani doctor na khar tham okay yamna common oiba aduga yamna confusing oiba topic ni ahamdai tonsil je kaino haijage tonsil si normal mi gi hakchang da yawgada body part amani ma se akhoi gi immune system gi cell mayamna punjal laga semba khanau mung da yawba tongkhat laga leiba part amani tonsil hai mi khuding gi yawe nagali si kai no have the simply agi khanau si mapan gi environment ka continuously phawna raga leiba jaga ne ba either ai so holaga je khanau phawga doini charaga je phawga doini any changi kholi ke mayam je infected haidi infection yawbung potentially infected ngatani mai yawi chance loi leini aduna akoina gatekeeper ka weba hek gate taman mane hek gate tamana phamaga lebi banina mapani changai man mana fight tawjaba mana hatokna bo honaba so that aigi changi ba mayam aigi hakchang da poche phataba pura changi dana ba adu mana lan thengna banina any infection horazu ama tawrazu mangon da hana solaka doini that's why tonsil ji yam toina infection tawgali more and so angang sing da di yam tawi moigi immune system matured oidri aduna changai ba mahik si yam thuna hatok bang ngamjadabni na tonsil masa maksi da infection tawselaga tonsil na ba haidana koina angang ne yam toina thengna angang de hena common oi jigi maram aduni tonsil nagali ji kaigino have the magi function dune magi leisure location dune na mana gatekeeper ni na mangon da hana sapu piramba ahan da wesu angang da wesu adu angang da nagali sina angang gi immune system ni matured oidabni na moidana hena na ba thokalleba aduga patient gi side tagi hairaga di yamna confusing oise aigi angang ji tonsil nare natraga ai samak tonsil nare doctor si operation tok throdra sigi pose mayam operation ji nobody wants to get operated kanam to operation toning man ai samak hairasu aigi angang hairasu ana tangai fadna tok thokraga di nangon da kana ba heli haibagi tawba khatani tonsil naba chawthokpa tonsil chawthole mi khudima to operation tawdo nate criterias mayam lay karigumba yamna hanjan naraba chahi amada tarurak tarera naraba chahi anihum sunna chahi khudingi ahumlak mairak sum naraba adu oitagadi tonsil lawthokraga hanjan nari ji phagani haidana kanabaduna henbani tonsil lawthokne ado doctor mar thadna ko doctor nang sai tonsil je gatekeeper ne haire tonsil lawthokra tar di karina gatekeeper oita exactly yamna relevant of a question ni ai hajarake tonsil ji adwaina hanjan na ga lawthoi ko plus yam hena chawthoraba masina maram warga angang ji chaba thakpa panba horaba khonjen da honga aba tumbada yam thina nakhoraba haibadi ma oxygen wana tumdoriba akoina obstructive sleep apnea haidana tumba matamda oxygen wana tumba sor phunba sigumba laaba sigumba da lakta ga de khona operate tawnai aduna tana atei operation procedures mayam gi part amo oina khanawda kenom sem dore tonsil lokthogam adagi changa doini kaina haiba khara leiri ko plus ahan jing da kara hairaga di suspicious oiba magi tonsil khuchaw ji infection gi mande atopa sathi ba leina for example cancer gumba masi obe yaina khallaga tonsil lokthoga akoina test thana bagi tawba rare causes ta akoi gi kitang kaino leiri nephropathies kaina kidney gi sokpa tonsil leiba infection jina e de laaga kidney sum sohalaga leiba sigumba condition khara leiri rare ni toina thengna de chawthoga block toksanba natraga na hanjan na badi akoina lokthokibji thengna je tonsil lokthokraga di aigi angang chida natraga isada kari kaigani haibasima yamna common question ni immune system gi part macha amatang tonsil hairis kari gumba tangai fadadna angang pe ibam tonsil lokthokki taragazu aigi immune system gi adequate cells le horiba
Okay. aduna immune system se mature oibang ngamjai aduga ahanda hairagadi immune system na mature oigrabnina oira matungda lokthok to oigrabnina mangona lokthokpada thoina magi immune system da kaide. Okay. The only thing is lokthokrata agadi magi akoibada ju immune system gi cells khara leiribo ko adu kitang size henkali in some patient khara da infection la tonsil du leitramina tonsil nata magi surrounding da taine ba kitang aduna mi ka ba haidana khanau da khoi gi marum sawadauna ga tauba yaurai tonsil lokthokra matungda but that is totally harmless kaisu aduna kaya piba natabina tonsil lokthokra matungda thoina kaiba leiti ase haini yozi tonsil je lokthok paje matom de regenerate torok ba lokthok ri thokre to completely lokthoi. Okay. Ado yamna extreme case my operation je tawdringai hidak charaga dum namtharaga definitely akoina try tawham thoi ngasai gi aina manga tawrak chahi khudingi naraba chahi amani naraba haibado hek naba hobaga magi exact karamba infection na tawino mahik tu karamba no karamba hidana mangonda akoina palhanba ngamgani kaina haiba singji test tawthokpiraga hidak tu chapchana thabiragadi akoina control ngamgadoini yamna frequently infection laktringai da amuk lakpa anirak lakpada fajana treatment tawragadi angang sigi tonsil gi operation tawbagi condition ma lakadobase si akoina prevent tawba ngamhogadoi. Ado doctor hojigi tonsillitis sigi matang da chinjak to fermented oiba ngari ngatai adegi hawaijar kum bacha phatte haiji chumbro doctor tawring ri cha phatte basically moisidi infection tawhanba chinjak oina tawi fermented oiba jing de kitang infection tawda laiba haitare moi charagadi ai khana manung da han dagi infection ama leijaribnina ada aina promote tawa chinja ma charu taragadi potu henkalakani flare of tawgani on a fermented food akoina matam khara laptop pi thoina mai lena de na khali non veg ka di tonsil ga mai lena de in fact chaba non veg chaba ta ga di phanadum chabi yu adugi protein jing na chang da kanai doctor mathang da akoina khangjaning baji ningtham tha da allergy naton hagajaba kumba adagi sinus kamari ju leina ba male doctor adu si matang da khra kupna thambi hoi yamna khangning ba layman na khangning prajana khangning ba question ni mane allergy se aina thamning po che amani lei allergy have ji amarom da ga laina disease makti have ya de allergy je agi haksangi condition amani aina pokpa da yawje grabani aina sidrifo dum yawgadabani hadi mi loi makta yawre allergy to yabu not like that. Okay. Allergy na ba mi ama xyz mi ama allergy nai have je mongona mahik ama changaga na gi ba natte ba pokpa da yawro po ne ba allergy haibadi cham cham na koina Manipur da hantok taragadi mapan da environment ta leiba pochai je ifun ba haibiro any napi gi maru fungus gi maru anything allergy thohali ba pot mayam je si je ai gi haksang jina hainasan ba ngam da ba haibane ba allergy na da mi amaga ai ga chamina ba da ifun chamana ifun honjamina ba da ma di kaim tawro ai di hakti khan ne ba awna sohali je ifun du na te ba mangona sok tabni na ifun du ai gi haksang jina hainasan ba ngam da je ai gi haksang ga sok pane ba adu genetic oi taragadi sigil hidak pizaraga phan basically akoina allergy ki treatment oina tawrise sida magi basic fundamentals khara lei aina lokthok pa yade I cannot finish allergy yaw gi baje aina lokthok ko phuktok pa yaba nate ba aduna symptoms sing jin namjhan biraga namdha birakanda haksang sida haina selangna chance ma piba so thakra chang ba yai chahi khara chang ba yai mi gi tongali aduna allergy wanga kan hida ki chara ga namdhaji nangi haksang jina haina selama chance ma pg haibajina egi basic fundamentals plus treatment hangbira podo treatment ta hodaba taraga di allergy gi manungda pomthora paduna sungak ba lok tuna tungsel lakanda egi sinus na ba horpa yai on treatment matam chana ta horoga di sinus prevent to ngam gadoini at the same time akoi gi unified airway haidana concept ma lai agi naton da gi nataba sinus da gi nataba agi sor gi lambi je right from agi naton hogwadagi na agi lungs si khwai makha gi cells si bawda moise amatani haba unified airway natongi allergy le mi da khanau gi khar nungai taba laini allergic lungs ki ju laigani apune asthma hainari se aduna lungs ta hena fudoga na asthma ni haidana adu gi treatment tawnai sinus ta hena fudoga naton da fudoga na mas natongi allergic rhinitis ni haidana natongi treatment tawnai but amarom da haiga laina di amatani fudokom tongan bang laming tongana thon gibani treatment tongan gibani ado ziki allergies e winter da na henna toiri se karigino doctor aying asa nungsit da kai yawba temperature ga mai lene aigi immune system je aying ba matam da hyper reactive oy hyper sensitive oy sara matam da aina same environment da hingini aingonda allergic am kana phaude but winter da di aigi immune system je hena sensitive oy rakpani na
cold allergy hainariche kitang ingagadi chap manaba poto ifun mak oire adagi fungus mak oire allergic thon mangama potse chap manaba potse ki chap manaba amount se aina sana legadi man allergy thon mangamti thol lagasu nemdhana thoi adna ingona inconvenience cause tawdi winter da dis chap manaba concentration duna chap manaba potuna aingonda phajana allergic reactions ma'am thon mangami mit hakachaba naton hakachaba nap tin taba ko adagi even skin da hakachaba yaw so honba warak pa si ma'am loi thon mangami adu doctor hojingna doctor na habi ki bada lungs from the hena puraga na asthma adagi naton from the puraga na sinus adu nakong from the puraga na khanawgi khana sorry nakong gi oiba problem yam thokpa yawa gi chance labor doctor air problem allergy ki main keno se ngasai gi da kenom ta gap se loke allergy tongali sinus tongali sinus haibadi sinusitis hainari se allergy gi maram dagi sinus na gi bayai but sinus as such my top na tonga da lai jabe podamani sinus ta narak paje allergy gi maram dagi nara agadi adu ju sinus na badum kaudi kawi allergic sinusitis ana khoina kawi mahik tagi wegan tonga no min kawi sinus is group of disease laina mayam gi punjal kana sinusitis ana thonbe wani magi reason do allergy obi infection obi saru fiber obi any ate mayama lairi ko allergy is one cause of sinusitis okay ani si tongali winter da di allergy toy bani na sinus na bala ko mayam se allergy no oigali ayamana aduga ngasai gi nakong gi hangwi rapado nakong da allergy gi direct effect to budi commonly khoi thengna de khoi allergy tawraga nakong hakachaba natraga na taba nungai taba yesan ba thengna badi yawi but more commonly nakonga natonga di samna bani na yamna pipati umna samne akona stechen tube virus aduna natonda allergy gi effects ki khwai dagi yami natonda leiba effects na maram oiraga samnari ba tube se function tawba ngamaktaba phunjal lakpa adagi nakonga taina gi bena hena yami for example angang singda yam nakong suddenly naba horpa adagi akoina otitis media haidana nakongi parda gi manung sida lok tungsil lakpa lok sida mahik changaga nai olakpa laikhun phawo torpa nakong si ear discharge horpa laikhun torpa natragana ifun phunjamba taba nungayakta nakong ngangba horakpa aduga rarely mayam khangadaba masulai nakongi maramdagi kok ngawba yai habisi mayam khangnade vertigo hainarisi cold da ngasai gi nakong sida effect la ko mayam je sina winter season da kok ngawbagi amount frequency je henkale nakongi problem da haka ngasai gi even ai gi nakong ngangba phunjanba kok ngawba sivok torpa yai allergy gi maramdagi allergy dai lakpa ya bangak tane mayam doctor yam nuai zare adu hojiki mayam je maigi allergy gi maigi symptoms si mayam je keno khanga bani na mana sinus na han bi ai natraga asthma na han bi ai nakong da problem pi bi ai kok na han bi ai adu si mayam je toina winter season do ina yam na toina nagan bani na masi doctor da chatlaga phajana maigi hidak charaga dum phabagi chang je keno within tha mai nimit kya gi manung da phagadagi si yamna haidi mana yamna keno oi question ni winter season ji tha hum chatli bani magi management hairaga di khoi first aina home remedies ngasai khara panjagi batang ngasai du points khara dugi including frequent hand washing aina yam toina hand washing tawbusisu yamna good technique amani kaisu changdaba akhoi dadi there is no cost for hand washing khud ham to ko da paisa am changmanate but definitely aduna laina mayam protect tawraga winter season gi ngasai nungai tab hai gi mayam se sida protection yamna pi aduna sima chu khoina adum home remedies tawbigadabani hafta ama tarani akoina yumda manage tawba ngamaga yam kanna nasalakpa natragadi akoina manage tawba yai but more than 10 days hafta ama tarani dagi hena naragadi medical help logadamni consultation tawgadamni doctor de yang bigadawni exact reason khangtokadawni allergy ra natraga atopa pola winter ni haidana allergy gi treatment sum tawsanba pona topo oramba thengadaba nate patient lai my food habit tobacco use cigarette smoking definitely atai reasons mayam lai aduna winter dani na allergy oiramani haiba koi presumption doctor gi side tagi si juma ju lale patient ma chang matanda magi different individually ma na baji possibilities mayam lai winter ojaga ju allergy oiram da yai atopa reason oiram yai aduna akoina chap chana yeng thokpiraga thidokpiraga ma nari si sini haiba da khangtokpiraga treatment tawgadabani na ahama da home remedies tawbiu hafta ama tara indagi hena nara agadi doctor gi help lobiu chap chaba treatment tawrakanda phaba ogedai
Thank you so much. Doctor na adongi kedo yamna chillo matam do kai thokpiduna Impact News ki studio da lengchin biraga si ENT gi problem singi matang da khana nei na bi bi damak da yam nungai jare thaga chaba follow. Thank you, thank you. Ngasi gi di Impact Health Link gi program asi matam ju loisalak labani na loisalakle ngasi gi episode asida khoina doctor da gi khangba da kana ba mayam khangja hore mathang gi episode ta laina atoppa gi matang da doctor anoba maga pujarak tuna wari sanajage haraga ngasi gi Impact Health Link episode asi matanga shwaida loshin jarage. Thank you.